ꯑꯌꯥꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯇꯝꯂꯒ ꯇꯧꯔꯒ ꯄꯨꯟꯁꯤꯗ ꯃꯤ ꯑꯃ ꯑꯣꯏꯒꯗꯒꯦ? ꯃꯍꯩꯅ ꯂꯟꯅꯤ, ꯃꯍꯩꯅ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜꯅꯤ꯫ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯀꯌꯥ ꯁꯦꯌꯔ ꯇꯧꯅꯔꯤ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ, ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤ ꯀꯟꯖꯕ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯆꯧꯕ ꯁꯃꯥꯖ, ꯃꯇꯨꯡꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯗꯨꯀꯦꯠ ꯇꯧꯒꯗꯕꯅꯤ꯫ ꯃꯊꯧ ꯇꯥꯕ ꯁ꯭ꯀꯤꯜ, ꯃꯊꯧ ꯇꯥꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯁꯥꯏꯇꯤꯒꯤꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯐꯕ ꯀꯌꯥ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯊꯤꯑꯣꯔꯤꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯗ ꯊꯦꯡꯅꯔꯛꯄ ꯑꯍꯜ ꯂꯃꯟ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯄꯥꯎꯇꯥꯛꯁꯤꯡꯗꯨꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕ ꯀꯌꯥ ꯑꯃꯅ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯤꯕ ꯇꯥꯛꯄꯤꯔꯤꯕ ꯏꯗꯨꯀꯦꯁꯟꯁꯦ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯀꯟꯅ ꯗꯤꯕꯦꯠ ꯇꯧꯅꯔꯛꯂꯤ꯫ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯦ ꯃꯇꯝ ꯃꯥꯡꯅꯕ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯂ? ꯁꯦꯟ ꯇꯤꯡꯅꯕ ꯇꯝꯂꯤꯕ꯭ꯔꯅꯦ? ꯍꯧꯖꯤꯛꯀꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ 15 ꯅꯠꯇ꯭ꯔꯒ ꯆꯍꯤ 18ꯁꯦ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯩ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯍꯤꯁꯦ ꯑꯔꯤꯛꯄꯗ ꯆꯍꯤ 18-19 ꯁꯨꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯆꯍꯤ 40ꯒꯤ ꯆꯥꯡꯗ ꯄꯥꯔꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ 4ꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ 3ꯁꯤꯗ ꯊꯦꯡꯅꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯛꯄ꯭ꯔꯅꯦ? ꯑꯟꯁꯔꯗꯤ ꯅꯣ, ꯇꯝꯂꯛꯇꯦ꯫ ꯀꯝꯄꯤꯇꯤꯁꯟꯅꯤ꯫ ꯀꯔꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯅꯣꯂꯦꯖꯀꯤꯇ ꯅꯠꯇꯦ, ꯃꯔꯝꯁꯦ ꯌꯥꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯆꯥ ꯃꯁꯨ ꯑꯐꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯁꯦ ꯀꯟꯅ ꯆꯠꯅꯔꯤ꯫ ꯑꯗꯨꯒ ꯀꯣꯂꯦꯖꯁꯤꯗꯤ ꯑꯌꯥꯝꯕꯅ ꯒꯣꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯇ ꯈꯔꯗꯤ ꯇꯝꯅꯔꯤ꯫ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ, ꯏꯗꯨꯀꯦꯁꯟ ꯂꯣꯟ ꯂꯧꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯌꯥꯎꯗꯕꯁꯤ ꯅꯠꯇꯦ꯫ ꯍꯣꯏ, ꯋꯦꯜ ꯅꯣꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯂꯨꯄꯥ ꯂꯥꯈ 15-40 ꯄꯤꯗꯨꯅ ꯑꯦꯗꯃꯤꯁꯟ ꯂꯧꯈꯤꯕꯅ ꯀꯝꯄꯅꯤꯁꯤꯡꯗ ꯏꯟꯇꯔꯟꯁꯤꯞ ꯖꯣꯕ ꯐꯪꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯇꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯛꯄꯁꯤꯡꯅ ꯖꯣꯕ ꯐꯪꯅꯅꯕ ꯂꯨꯄꯥ ꯂꯥꯈ 15-40 ꯊꯤꯕꯁꯨ ꯌꯥꯏ꯫ ꯑꯃꯅ ꯄ꯭ꯔꯤꯄꯦꯗ ꯑꯗꯨꯒ ꯑꯃꯅ ꯄꯣꯁꯠꯄꯦꯗ ꯁꯤꯁꯇꯦꯝꯅꯤ꯫ ꯑꯅꯤꯃꯛꯁꯨ ꯊꯤꯈꯤꯕ ꯁꯦꯟꯗꯨꯒꯤ ꯏꯟꯇꯔꯦꯁꯀ ꯂꯣꯏꯅꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕꯗꯤ ꯏꯗꯨꯀꯦꯁꯟꯁꯦ ꯖꯣꯕ ꯐꯪꯅꯕꯒꯤ ꯇꯝꯂꯤꯕ꯭ꯔꯅꯦ? ꯑꯟꯁꯔ ꯅꯣ, ꯅꯠꯇꯦ ꯍꯥꯏꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯌꯦꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤ ꯄ꯭ꯔꯤꯄꯦꯗ ꯅꯠꯇ꯭ꯔꯒ ꯄꯣꯁꯠꯄꯦꯗ ꯁꯤꯁꯇꯦꯝꯗꯨꯗ ꯂꯨꯄꯥ ꯂꯥꯈ 15-40 ꯊꯥꯗꯒꯗꯧꯔꯤꯕꯅꯣ? ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯟꯚꯦꯁꯠꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯏꯗꯨꯀꯦꯁꯟ ꯁꯤꯂꯦꯕꯁꯇ ꯌꯥꯎꯗꯦ꯫ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯖꯨꯝꯕꯥꯟꯗ ꯑꯦꯀꯥꯎꯟꯇꯤꯡ, ꯑꯦꯁꯨꯔꯦꯟꯁ, ꯏꯟꯁꯨꯔꯦꯟꯁ ꯑꯦꯟড ꯏꯟꯚꯦꯁꯠꯃꯦꯟꯠ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯕꯖꯦꯛ꯫ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯛꯄ ꯇ꯭ꯔꯤꯒꯣꯅꯣꯃꯤꯇꯤ, ꯁꯥꯏꯟ ꯊꯦꯇꯥ, ꯀꯣꯁ ꯊꯦꯇꯥ, ꯇꯦꯟ ꯊꯦꯇꯥꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯄꯥꯁ ꯇꯧꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯁꯤꯖꯤꯟꯅꯔꯝꯂꯣꯏ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯂꯦꯝꯁꯤꯗ ꯗꯤꯒ꯭ꯔꯤꯁꯦ ꯂꯣꯏꯔꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯖꯣꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯁꯕꯖꯦꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ, IAS ꯒꯨꯝꯕ ꯍꯥꯏꯔꯦ, UPS ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯊꯧ ꯇꯥꯒꯅꯤ꯫ ꯑꯐꯕ ꯑꯣꯗꯤꯠ ꯑꯦꯀꯥꯎꯟꯇꯤꯡꯒꯤ ꯍꯥꯏꯔꯦ, CA ꯆꯥꯔꯇꯔꯗ ꯑꯦꯀꯥꯎꯟꯇꯦꯟꯠ ꯄꯥꯁ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯒꯅꯤ꯫ ꯏꯚꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯕ ꯅꯠꯇꯦ꯫ ꯌꯦꯁ, ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯇꯝꯕꯤꯔꯤꯕ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟꯁꯦ ꯃꯁꯤꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖꯀꯤ ꯅꯠꯇꯕ ꯑꯄꯥꯝꯕ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ, ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯃꯊꯧ ꯇꯥꯔꯤ꯫ ꯉꯁꯤꯒꯤ ꯏꯗꯨꯀꯦꯁꯟꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯏꯟꯐꯣꯔꯃꯦꯁꯟ ꯅꯠꯇ꯭ꯔꯒ ꯗꯥꯇꯥꯗꯨ ꯕ꯭ꯔꯦꯟꯗ ꯀꯣꯄꯤ ꯇꯧꯁꯤꯟꯕ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯄꯦꯄꯔꯗ ꯏꯁꯤꯟꯕ, ꯃꯗꯨꯗꯒꯤ ꯗꯤꯒ꯭ꯔꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯒꯅꯤ꯫ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖꯇ ꯇꯥꯛꯂꯤꯕ ꯇꯣꯄꯤꯛꯁꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛꯇꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯈꯪꯅꯅꯕ ꯏꯊꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯄꯥꯍꯟꯗꯨꯅ ꯇꯝꯕꯤꯔꯤꯅꯤ꯫ ꯃꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯣꯛꯄ, ꯃꯗꯨꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯝꯄꯣꯔꯇꯦꯟꯠ ꯄꯤꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯣ ꯍꯥꯏꯕ ꯅꯠꯇꯦ, ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯁꯤꯖꯤꯟꯅꯐꯝꯗꯨ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤꯅ ꯃꯔꯨꯅꯤ꯫ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯄꯥꯏꯕ, ꯏꯟꯖꯤꯅꯤꯌꯔ ꯗꯤꯒ꯭ꯔꯤ ꯂꯣꯏꯕ ꯀꯌꯥ ꯑꯃ ꯊꯕꯛ ꯐꯪꯗꯗꯅ ꯂꯩꯔꯝꯕ, ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯂꯨꯔꯒ ꯊꯕꯛ ꯐꯪꯗꯕꯒꯤ
ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯎꯔꯝꯒꯅꯤ ꯃꯗꯨꯅ ꯍꯦꯛꯇ ꯂꯥꯏꯔꯤꯛ ꯇꯝꯂꯨꯔꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯀꯣꯂꯦꯖ ꯀꯥꯕ ꯇꯣꯛꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯊꯤꯡꯖꯤꯜꯍꯜꯂꯁꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯤꯡꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯃꯍꯩ ꯇꯝꯒꯗꯕꯅꯤ ꯑꯐꯕ ꯇꯥꯡꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯂꯕꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯈꯟꯒꯗꯕꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯩꯅꯖꯕ ꯊꯕꯛꯇꯨꯗ ꯇꯥꯏꯝ ꯃꯅꯤ ꯑꯦꯐꯔꯠ ꯏꯟꯚꯦꯁꯠ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯇꯨꯡꯒꯤ ꯑꯐꯕ ꯑꯅꯧꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯒꯅꯤ ꯊꯦꯡꯛ ꯌꯨ